Russia na International Criminal Court Thingnaba Wapham Pukhatlakhre. President Vladimir Putin war crime gi maral siduna mahakpu phanaba warrant thokiba International Criminal Court ICC gi thabak thawong sing athingba thamnaba Wapham sing Russia gi parliament ki speaker aduna ngarang Pukhatlakhre. United States na makhoi gi citizen sing bu di hekta leiba court aduna wayen badage thingnaba ain thamkhre amasung Russian bu thabak adu sathagadabani haina Telegram post amada Vyacheslav Volodin na haike Russia gi manung da ICC gi damak tengbang ba masung saugatpa logi makhata serak phangani haina mahak na haike President Putin 1999 ge aroiba numit adu dagi Russia ge paramount leader adu fanava honarakpa khudingmak malem asigi khwaidagi chauba nuclear power adu gi mayokta land lauthokpa ma waina lawgani haina Russian official sing na section na haike ICC gi arrest warrant adu yamna sathina misang mikhai naiba warrant amani haina Kremlin na haike adubu madu Russia gi matangda de wan thok sing amata leite Ukraine da war crime sing sathai haibadu Russian official sing amata na yade amasung war crime chathari bade Ukrainian sing ni haina Russia na haidiba du west na kari mata thoksadi haina Kremlin na haike Russia United States amasung China gumba choba laibak sing ase hairiba International Criminal Court haibadu ge member sing waide Britain France Germany amasung Tajikistan gumba hanagi Soviet Republic khara yauna Rome Statute adudang laibak chamaga kulhumdoina state party sing waire keep na makhoi ge territory manungda chathaba crime sing prosecute taunaba jurisdiction adu ICC da pirabasu Ukraine masamak ICC gi member ama natte European Union gi laibak sing na tha taragani thoi gi manungda Ukraine da artillery cell million ama pigadawre Russia gi attack ngak thokpada Ukraine gi mateng pangna bagi damak mathang gi tha taragani thoi sida artillery cell million ama pinaba European Union EU gi leader sing na yanaba purakre yamlaba artillery ammunition pinabage agreement ama chayola sigi angan basarukta EU gi foreign amasung defense minister sing na yanakhraba matungda ngahan Brussels ta EU gi summit meeting pangthokpada agreement adu aroi bagi ayaba pikhibani haire Russia ga lansong na basida Ukrainian forces na khudhanduna artillery cell kapada ammunition gi awat pakaya mayong na re masina maram moiduna EU gi laibak sing na punna artillery cell leidaga Ukraine da thana ba thorang tawkhibane COVID-19 license manung da laibak sing na khusam na duna punna vaccine laikhiba duge mawong da artillery cell laina ba Wapham se mamang thada Estonia gi prime minister Kazakhstan na ihan hana hogdorokhe member kuntare laiba EU gi manung da Hungary gi oina de ingthaba purangna ba pukning lepa maram na ammunition piba da yauroi haina laukthokre adumoina mak atai member laibak sing na ammunition piba da thingbadi piroi haina Hungary na phongdokhe thajaba yaba pawgi source matungin na Russia ga lan songna basida Ukrainian forces na nongmada artillery cell lising taruk tage lising taret phawba kapi haire masi Russia na nongmada kapsilakpa artillery cell masingi saruk ahum thokpage ama khaktani haire